Bisnupur district ke Torbung Bangla da kuki militant singi mongfam oinaba kuki singna thorang tawriba sigi mayokta khoisaunaraba miyamna Ningthoukhong da lambi thingduna thamkibaga loinana Torbung Bangla Tamna Lakpa Assam Rifle sing Ningthoukhong Keithel da thingduna Thingkhre Torbung Bangla Tamna Lakliba Assam Rifle sing aduna tongakpa gari sing adu number amata yaude number yauba manba gari sing adu su che amadi plastic na number sing kumjilaki karamba Assam Rifles battalion kino haibasu khangkide hairi ngasi rungtil pung ahumlom tabadagi Ningthoukhong Keithel da miyamna lambi mayai famjinduna thingjinduna thamkibaga aduda district police team ama laktuna AR sing adu chalhankinaba haiki adubu ima singna yadabadagi numidang pung 8 khar helakpada Assam Rifle sing adu gari mamai laiduna Imphal lomda halanki hairi